ꯁꯤꯗ ꯄꯔꯐꯦꯛ ꯇꯦꯟꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯔꯐꯦꯛ ꯇꯦꯟꯁ ꯑꯍꯨꯝ ꯊꯣꯛꯅ ꯑꯝꯇ ꯅꯩꯅꯁꯦ ꯄ꯭ꯔꯖꯦꯟ ꯄꯔꯐꯦꯛ ꯇꯦꯟꯁ ꯍꯥꯏꯕ ꯑꯃꯒ ꯄꯥꯁ ꯄꯔꯐꯦꯛ ꯇꯦꯟꯁ ꯍꯥꯏꯕ ꯑꯃꯒ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛ ꯇꯦꯟꯁ ꯍꯥꯏꯕ ꯑꯃꯒ ꯁꯤꯒꯤ ꯄꯔꯐꯦꯛ ꯇꯦꯟꯁ ꯑꯍꯨꯝꯁꯤꯗ ꯄ꯭ꯔꯖꯦꯟ ꯄꯔꯐꯦꯛ ꯇꯦꯟꯁꯅ ꯍꯥꯏꯗꯣꯏꯅꯤꯅ ꯊꯕꯛ ꯑꯃ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯣꯏꯔꯤꯕ ꯊꯕꯛꯁꯤꯒ ꯍꯧꯖꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯎ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯅꯩꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯈꯤꯕ ꯂꯣꯏꯕꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯆꯥꯎ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯍꯜꯂꯛꯏꯗꯅ ꯁꯨꯃꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯃ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯑꯥꯏ ꯍꯦꯞ ꯗꯟ ꯃꯥꯏ ꯋꯥꯛ ꯑꯩ ꯊꯕꯛꯇꯣ ꯇꯧꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯂꯣꯏꯔꯦ ꯃꯇꯝ ꯐꯣꯡꯗꯣꯛꯇꯕꯀꯣ ꯑꯩ ꯊꯕꯛ ꯑꯃ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯉꯔꯥꯡ ꯂꯩꯔꯦ ꯑꯗꯨꯝ ꯍꯥꯏꯗꯕꯤꯗ ꯃꯇꯝꯗꯨ ꯁꯨꯡꯐꯣꯡ ꯐꯣꯡꯗꯣꯛꯇꯕꯤꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯂꯣꯏꯔꯦꯒꯨꯝꯕ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯁꯦ ꯑꯩ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ ꯊꯕꯛꯇꯣ ꯇꯧꯔꯕ ꯇꯧꯔꯦ ꯆꯠꯂꯨꯔꯕ ꯆꯠꯂꯨꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟ ꯄꯥꯔꯐꯦꯛꯇ ꯁꯤꯖꯤꯟꯅꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯥꯁ ꯄꯔꯐꯦꯛꯇꯅ ꯊꯕꯛ ꯑꯅꯤ ꯀꯝꯄꯦꯌꯔ ꯇꯧꯕ ꯀꯥꯟꯗ ꯀꯔꯝꯕꯅ ꯊꯕꯛꯁꯦ ꯍꯥꯟꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯪꯅ ꯆꯠꯂꯨꯀꯥꯟꯗ ꯃꯥꯗꯣ ꯆꯠꯂꯝꯃꯕ ꯅꯪꯅ ꯆꯠꯂꯨꯀꯥꯟꯗ ꯃꯥꯗꯣ ꯂꯩꯔꯝꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯑꯩꯅ ꯑꯩꯅ ꯊꯕꯛꯇꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯥꯏ ꯍꯦꯗ ꯗꯟ ꯃꯥꯏ ꯋꯥꯛ ꯌꯦꯡꯉꯨ ꯑꯩ ꯊꯕꯛꯇꯨ ꯇꯧꯕ ꯂꯣꯏꯔꯦ ꯕꯤꯐꯣꯔ ꯁꯟꯁꯦꯠ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯊꯕꯛ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯀꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯑꯩ ꯑꯃ ꯍꯥꯏꯒꯦꯀꯣ ꯁꯤꯗ ꯁꯤꯗ the the train had left before we reached the station ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤ ꯕꯤꯐꯣꯔ ꯀꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯩꯗꯧꯕ ꯇ꯭ꯔꯦꯟꯗꯨ ꯆꯠꯂꯝꯃꯦ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯅꯤꯁꯤ ꯀꯝꯄꯦꯌꯔ ꯇꯧꯀꯥꯟ ꯁꯤꯒꯤ ꯄꯥꯁ ꯀꯩꯅꯣꯒꯤꯅꯤꯀꯣ ꯁꯦ ꯄꯥꯁ ꯄꯔꯐꯦꯛꯀꯤꯅꯤꯀꯣ ꯊꯕꯛ ꯑꯅꯤꯁꯤ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤꯁꯦ ꯁꯤꯗ ꯍꯥꯞꯄꯛꯀꯦ ꯀꯟꯇ꯭ꯔꯣꯜ ꯑꯦꯛꯁ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯅꯤꯁꯦ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯀꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯅꯤꯁꯦ ꯀꯝꯄꯦꯌꯔ ꯇꯧꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯔꯛꯀꯗꯣꯏꯅꯦ ꯁꯤꯁꯤꯡꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛꯇꯅ ꯑꯃꯨꯛ ꯀꯩ ꯂꯥꯛꯀꯅꯤ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛ ꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛꯁꯤꯅ ꯑꯃꯨꯛ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯍꯧꯔꯕ ꯊꯕꯛ ꯑꯃ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯒꯅꯤ ꯁꯤ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯂꯣꯏꯔꯅꯤ ꯍꯣꯔꯦꯟ ꯄꯨꯡ ꯃꯔꯤꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯂꯣꯏꯔꯅꯤꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯦꯕꯀꯣ ꯌꯦꯡꯉꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯩꯅꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯤꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦꯀꯣ ꯄꯥꯁ ꯄꯔꯐꯦꯛ ꯌꯦꯡꯉꯣ ꯀꯔꯤꯕ ꯁꯤꯗ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧꯈ꯭ꯔꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯁꯤ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯂꯣꯏꯒꯅꯤ ꯍꯥꯏꯕꯅꯦꯕ ꯍꯣꯔꯦꯟ ꯄꯨꯡ 8 ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯅꯤ ꯍꯣꯔꯦꯟ ꯄꯨꯡ 9 ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯑꯩ ꯀꯣꯏꯁꯟ ꯑꯟꯁꯔ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯅꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯀꯔꯝꯕ ꯇꯦꯟꯁꯇ ꯁꯤꯖꯤꯟꯅꯅꯤ ꯀꯥꯟꯗ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛꯇ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕ ꯁꯝꯅ ꯏꯃꯥꯅ ꯃꯉꯣꯟꯗ ꯄꯤꯕ ꯑꯦꯛꯖꯥꯝꯄꯜ ꯌꯦꯡꯉꯁꯤ ꯑꯥꯏ ꯋꯤꯜ ꯍꯦꯚ ꯗꯟ ꯃꯥꯏ ꯋꯥꯛ ꯕꯥꯏ ꯏꯚꯤꯅꯤꯡ ꯐꯥꯎ ꯃꯅꯨꯡꯗ ꯑꯩ ꯊꯕꯛꯇꯣ ꯇꯧꯕ ꯂꯣꯏꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯑꯥꯏ ꯍꯦꯚ ꯃꯥꯅ ꯊꯕꯛꯀꯤ ꯇꯧꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯍꯧꯗ꯭ꯔꯤꯕ ꯊꯕꯛꯇꯣ ꯏꯚꯤꯅꯤꯡ ꯐꯥꯎ ꯃꯅꯨꯡꯗ ꯂꯣꯏꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧꯔꯕ ꯅꯠꯇ꯭ꯔꯒ ꯍꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯂꯣꯏꯒꯅꯤꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛꯇ ꯁꯤꯖꯤꯟꯅꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯄꯔꯐꯦꯛ ꯑꯍꯨꯝꯃꯛꯁꯤ ꯂꯣꯏꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟꯕꯒꯤ ꯑꯅꯤꯁꯤꯅ ꯑꯍꯥꯟꯕꯒꯤꯗꯨꯅꯤ ꯊꯕꯛ ꯑꯃ ꯏꯆꯝ ꯆꯝꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯄ꯭ꯔꯖꯦꯟ ꯄꯔꯐꯦꯛꯇ ꯏꯆꯝ ꯆꯝꯅ ꯊꯕꯛ ꯑꯃ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯅꯤꯁꯨꯕꯗꯅ ꯊꯕꯛ ꯑꯅꯤ ꯀꯝꯄꯦꯌꯔ ꯇꯧꯀꯥꯟꯗ ꯁꯤ ꯊꯕꯛꯁꯤꯒ ꯁꯤ ꯊꯕꯛꯁꯤ ꯀꯔꯝꯅ ꯍꯥꯟꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯀꯝꯄꯦꯌꯔ ꯇꯧꯀꯥꯟꯗ ꯑꯍꯨꯝꯁꯨꯕ ꯀꯥꯟꯗ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯍꯧꯕ ꯊꯕꯛ ꯑꯃ ꯁꯤ ꯐꯥꯎ ꯃꯅꯨꯡꯗ ꯂꯣꯏꯔꯅꯤ ꯍꯥꯏ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯄꯥꯔꯐꯦꯛ ꯑꯍꯨꯝꯁꯦ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯈꯪꯉꯦ ꯁꯤ ꯑꯍꯨꯝꯁꯤ ꯈꯛꯇꯗ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯑꯣꯡ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯣꯏ ꯃꯥꯟꯅꯕ ꯃꯁꯦꯟꯁꯦ ꯑꯩꯅ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯈꯪꯍꯜꯂꯝꯕꯅꯦꯕ ꯑꯣꯀꯦ